First of all, the EPAC TV News welcomes. Leibak asigi hanagi Home Secretary Ajoy Kumar Bala IAS pu President of India na Manipur Governor oina nauna hablak khibagi thong asi line lobu chumloi. Manipur irang asi hogiba tha trama palum asida India lengak na Delhi dagi lengak tun irang asi bu laksin bu hot adun lakhibani. Adu bu Delhi da leiduna central government na hot na rakhiba kaya adu mai pak tabana maram oiraga irang thokliba Manipur da hak theng na leiduna lengak na ba packet pa thosil amani. Maram maduna Manipur da President rule lakpa yabagi yam chaun oithokpa leide haina hanagi IFS officer KC Singhana phongdokre. Wafam asi hokibu kumja sok lisingam sama par hundram marida Indian Foreign Service haibiji IFS ki examination mai pak tuna lebak asigi maliam da leidi tongan malibak singi diplomatic oiba mari sembada achoba thogai kaya puram laba matung Iran amasung United Arab Emirates UAE da India ki ambassador phau oyam laba diplomat amasung ambassador IFS phaugi phampai duna thabak tagi pothakraba Krishna Chandra Singha KC Singha gi mahaki official X account da post tawduna thagalakibani hairi mahakna tweet tawduna thagalakba post aduda laibak asigi President Draupadi Murmu na thok order amagi matung inna former Home Secretary Ajay Kumar Balabu Manipur gi governor gi phampon khre Manipur da thokni irang asi Delhi dagi manage tawna bu hot aduna lakhib adu mai pak tabadagi irang nangliba Manipur da chattuna hakthengna na yangsinnabagi khongthang amani hairiba center gi anobu khongthang asi Manipur da President rule thamlakpa yabagi oithokpu yamna chawna leiri haina tweet tawduna phongdorakhibani panba yabadi leibak asigi parliament da pangthokliba ningthammi pham asida Manipur Legislative Assembly gi Speaker TS Saityavartana Home Minister Amit Shah ga Parliament House da unaki atenba matam oina unaba aduda Speaker TS Saityavartana Manipur da thokliba irang asina maram oiduna praja miyamna thengdaiba khudongcha dabasing amadi law and order gi matang da marik chumbo pham kaya pukhatpaga loinana athuba matam da Manipur da law and order gi ningthiba control tawnana bagi damakta central government ki maikaidagi mieng changbiu haina takchinbada Home Minister Amit Shah gi maikaidagi positive oiba response piraki haina su tongan print amadi electronic media kaya nasu report torokhiba su leikhibani masida natana haukiba November gi thada jiribam na thokhiba thawdok othoksing adugi matangda Manipur da thokliba irangsing aduna maram oiraga Manipur da President rule lakpa yabagi lambi yam nakna leire haina su High Court of Manipur gi hanagi Chief Justice Retired Justice Siddhartha Sidul nasu phongdokhib leikhrabani nakal lamromda Syria gi lam manungda militant singi thabak chathriba Kurdish kangbu singda Turkey gi President Erdogan na makhoi khulai thadou natrabadi amang makaya lakani hain akanba warning pikre hairi Syria gi President Bashar al-Assad ki lengak tha asig angan basarukta tukhibadagi Syria da Turkey na sogatpa Syrian fighters sing amadi Kurdish militant singi marakta nomai kapnabagi thodok hengalakpana maram oiraga President Erdogan akanba warning asi pirakpani Maki wafam asi matam kuina Kurdish YPG militant singi mayokta Turkey lengakna lawkib khongthang adugi mami oina tarkli Kurdish YPG militant sing asi USA European Union amadi Turkey laibak manga terrorist organization ni haina lothokhrabani hairi bluk asi Kurdistan Workers Party haibidi PKK gi masa amasu oiribani PKK na kumja so isam sama par marphum mari dagi hauraga Turkey da emergency ki thabak ya cha thadun lakhibani President Erdogan gi wafam aduna makha taraduna separatist terrorist sing aduna makhoi khulai thadokadabani natrabadi khulai aduga loinana makhoin operate tawriba Syria gi mafam aduda phumjingani haina warning piki Turkey amachung Kurdish miyam gi marakta wal amagumna militant sing asina chathariba thabak asi maru phukna manghangani haina President Erdogan na parliament phongdokpo wafamda makha taraduna phongdokhibani Kurdish YPG militia loop asina USA na sogatpa Syrian Democratic Force ki khwaidagi chawba lupni makhoina nowne semgatliba Syria lengangta lawgudaba thodang amata leiti hainachu President asini makha taki Turkey gi Defense Ministry na handakta pirakhiba report amagi matung ina Syria da leiriba YPG PKK fighter kunmathoi Syria amasu Iraqi nongpok thang saruksingda hatkre hairi Erdogan na ikui kuidana Syria gi Aleppo da makhoi gi embassy anoba ama hangdoklagani hainachu miyamna khanganba leikhibani nakalamromda muk Israel gi air strike na central Gaza gi Nusayrat kemda paumi manga hatokre hairi Palestinian Al-Quds television channel da pirakhiba report amagi matung ina Israel gi air strike na ngarang anganbada central Gaza da leiba Nusayrat kem amada paumi manga hatkre hairi television channel adu Islamic Jihad militant group sing da affiliate tawbani
मखोई रिपोर्ट अदुगी मतुंग इन चैनल असिगी ब्रॉडकास्ट ट्रक अमदी एयर स्ट्राइक अदुना पानबदगी तोंलखिबा मंगा मक्सिखिबनि हाइरि नकल अमरोमदा अमुक इजराइल की मिलिटरीना फोंदोरपगी मतुंग इनदी मखोई फोर्सिंग नुसैरत एरियादा इस्लामिक जिहाद टेररिस्ट तोंगदुना लाकपा ट्रक अमा थुगाइबा ngamki हाइरि अमरोमदा मफम मदुगी मिनिस्ट्री ऑफ हेल्थ न फोंदोरखिबगी मतुंग इनदी गाजा द इंगबगी चांग असि खंगेन हेंगलकपदगी पोकपद ngairib nupi masa amasu leikidre hairi thodo adugi matang da angang adugi apokona phongdorkhibagi matung inadi Khan Yunis mafam dagi Israel gi military na takthora kraba matung al muwasi kemda ten khandun leikibani kambal na yomsin dun angang adubu sanaba hotna rabasu ingbagi chang adu khangin hengalakpa na maram oiraga hal phabu waraba matam aduda pikliba angang adusu khamu ngamdabadagi hospital yawuda ingbana maram oiduna kanmangam kidabani hairi nakal lamromda Israel की प्राइम मिनिस्टर नेतन्याहूना अमुकना हुइदी की मयोगदा अकनबो वार्निंग तौग्रे हाइरे येमेन द बेस तौबो मिलिटेंट ग्रुप अम ओइरिबा हुइदीना इजराइल की मयोगदा मिसाइल अमसुंग ड्रोन अटैक लेप्तना चथब मरमना इजराइल की फोर्स ना हुइदी की मथकदा यामना चाउना खुद थानाबा थोरांग तौरे हाइबा थाजनरे मसिगी थ्रेट मरकसिदा इजराइल की प्राइम मिनिस्टर बेंजामिन नेतन्याहूना अमुकना अतै एंटी इजराइल ग्रुप सिंगना मयोगनाबा अदुगा चमानना हुइतीसु मांगताक मयुनगनी हाइन अकन वार्निंग पीखरे हमास हिजबुल्ला असद रेजिम सिरियागी अमसुंग अतैसिंग तमथीब पारादु हुइतीनसु तमगनी मतमदि खरा चंगब याय अदुबु मिडल ईस्ट सिन बथुंगना मसिगी पारासि भाप तरकनी हाइना नितैनहुना वीडियो के खुथांगदा हाइरिब अकन वार्निंग असि पिरखिबनी हाइरि अदुबु नकल अमरोमदना येमेन गी हौदी मिलिटेंट सिंगना लेप्पा लेतना चथरलिब मिसाइल अटैक न मरम ओइरगा इजराइल द यामना चाउन अमांगा तामक थोखन मंगमद्रबसु इजराइल की मसा तंखाई अमरोमदि अहिंग तुम मंगमनद्रि हाइना रिपोर्ट अमना हाइरि हौखिबा था खर असिगी मनुंगदा हौदी अमदि इजराइल की मरक्ता यामना चाउन मुकनबे हेंगलकले इजराइल की माइकैदगी हौदी सिंगना मफम सिंगदा एयर स्ट्राइक चथदुना अकनवा मोंद लंदाबगी थबक चथरिबन इजराइल लेबाक्ता लेइबा मियोय तंखाई अमदि हौदी सिंगना चथरइबा मिसाइल अटैक सिंग असिना मरम ओइरगा अहौबा मखोलगी साइरेन खोंगदुना लेइबदगी तुम मंगमदन लेइनरकपनि हाइरि हौदी सिंगना मिसाइल हेक कपसिलकपगा असोक अपल अमदि मिसि मना याउदनबा इजराइल की युमथोंग खुदिमकता लेइरिबा बोम सेंटर सिंगदा चेंसिनदुना लेइनबा अहौबा मखोलसिंग साइरेल असि आर्मी सिंगना लेप्पा लेतना खोंगदुना लाखिबनि हाइरि मसिता नतना नकल लमरोमदना गाजा स्ट्रिप मे कुनिथोइरोमसु हातखरे हाइरि गाजा स्ट्रिप की मफम कयाद इजराइल मिलिटरी अटैक तौबदा पैलेस्टाइनियन यामदबदा कुनिथोइ सिखरे अमसुंग कया अमन असोक अपन नंगरे हाइना पावगी सोर्स अमन हाइरि